ꯁꯨꯔꯀꯨꯃꯥꯔꯒ ꯄꯨꯔꯅꯤꯃꯥꯒ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨꯗ ꯃꯂꯌꯥꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯏꯕꯣꯆꯧꯕꯗ ꯍꯪꯂꯛꯏ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯜꯂꯛꯏꯗꯨꯕꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅꯣ ꯇꯥꯝꯆꯧ? ꯑꯣ ꯂꯝꯒꯤꯅꯦꯌꯦ꯫ ꯃꯈꯨꯔꯥ ꯑꯃ ꯂꯩꯔꯤꯗꯨꯒ ꯃꯣꯏ ꯕꯥꯆꯧꯗꯨꯒ ꯂꯝꯗ ꯌꯥꯝ ꯆꯣꯞꯄꯦ꯫ ꯂꯝ ꯃꯆꯦꯠꯇꯣ ꯄꯥꯝꯕꯒꯤ ꯃꯤ ꯐꯠꯇꯕꯅꯤꯅ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗꯒꯤꯅꯦ ꯆꯦꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯂꯌꯥꯗꯣ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯏꯕꯣꯆꯧꯕꯒ ꯃꯕꯥꯅꯤ ꯃꯈꯥꯗ ꯀꯨꯝꯊꯃꯤꯟꯅꯔꯛꯏ꯫ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗ ꯁꯨꯔꯒ ꯄꯨꯔꯅꯤꯃꯥꯒ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯂꯌꯥꯗ ꯁꯠ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯨꯔꯅꯤꯃꯥ, ꯀꯔꯤꯅꯣ ꯅꯕꯥꯅꯤꯅ ꯇꯧꯔꯛꯂꯤꯁꯤꯕꯣ? ꯉꯜꯂꯤꯉꯩꯗ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯦ ꯍꯥꯏꯔꯗꯤ ꯅꯣꯏ ꯇꯥꯝꯆꯧꯒ ꯑꯀꯥꯁꯀꯅ ꯂꯧꯕ ꯂꯥꯛꯑꯁꯨ ꯌꯥꯏꯗꯅ, ꯄꯥꯎ ꯑꯃꯗꯤ ꯄꯤꯔꯛꯄ ꯌꯥꯏꯗꯅ꯫ ꯄꯨꯔꯅꯤꯃꯥꯅ ꯏꯆꯦꯃ ꯀꯣꯜ ꯇꯧꯔꯛꯀꯗꯕꯗꯣ ꯇꯟꯖꯥ ꯆꯥꯗ꯭ꯔꯕꯗꯨꯅꯅꯤ꯫ ꯆꯦꯜꯂꯛꯄꯗ ꯐꯣꯟꯗꯣ ꯂꯝꯕꯤꯗ ꯑꯗꯨꯝ ꯇꯥꯍꯧꯔꯦ꯫ ꯐꯣꯟꯗꯣ ꯇꯥꯍꯧꯔꯁꯨ ꯅꯁꯥ ꯌꯧꯔꯛꯂꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯏꯕꯣꯆꯧꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯂꯤꯌꯥ, ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯛ ꯈꯔ ꯄꯤꯖꯅꯕ ꯇꯧꯁꯤ, ꯌꯥꯝ ꯋꯥꯔꯝꯃꯅꯤ꯫ ꯃꯂꯌꯥꯗꯣ ꯄꯨꯔꯅꯤꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯄꯨꯔꯅꯤꯃꯥ, ꯑꯩꯗꯤ ꯇꯨꯝꯅꯨꯔꯕꯅꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯪ ꯆꯪꯉꯣ, ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯁꯦꯡꯕ ꯂꯩꯍꯧꯕꯅꯤ, ꯆꯥꯃꯤꯟꯅꯔꯨꯔꯣ꯫ ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ, ꯑꯩ ꯄꯝꯂꯝꯃꯒꯦ꯫ ꯍꯣꯏ ꯏꯆꯦꯃ꯫ ꯄꯨꯔꯅꯤꯃꯥꯗꯣ ꯃꯆꯥꯅꯨꯄꯥꯗꯣ ꯃꯂꯌꯥꯗ ꯄꯤꯔꯝꯂꯒ ꯁꯨꯔꯒ ꯃꯕꯥꯅꯤ ꯀꯤꯆꯟꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯐꯖꯅ ꯁꯦꯝꯂꯒ ꯁꯨꯔꯒ ꯃꯕꯥꯅꯤ ꯆꯥꯃꯤꯟꯅꯩ꯫ ꯆꯥꯕꯗꯨ ꯂꯣꯏꯔꯒ ꯂꯨꯈꯥꯛ ꯆꯒꯨꯝꯗꯣ ꯁꯤꯠ-ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯃꯂꯌꯥꯅ ꯑꯇꯣꯟꯁꯤ ꯌꯥꯝ ꯆꯥꯎꯔꯝꯂꯦꯅꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯊꯣꯏꯗꯤ ꯑꯇꯣꯟ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯆꯥꯎꯔꯕꯅꯤ ꯏꯆꯦꯃ, ꯃꯥꯁꯨ ꯆꯦ ꯊꯣꯏꯕꯤꯗꯅꯦ ꯍꯪꯂꯤꯁꯦ꯫ ꯑꯩꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯆꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯇꯧꯔꯤꯅꯤ ꯍꯥꯏꯔꯒ ꯊꯦꯝꯂꯒ ꯊꯝꯃꯤꯅꯤ꯫ ꯆꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯂꯨꯁꯦꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯤꯅꯤ꯫ ꯏꯕꯣꯆꯧꯕꯅ ꯑꯃꯨꯛ ꯊꯦꯡꯂꯦ, ꯆꯥꯛ ꯆꯥꯔꯕꯅꯤꯅ ꯅꯣꯏꯁꯨ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯁꯤ꯫ ꯊꯪꯅꯕ ꯀꯥꯁꯤꯗ ꯆꯪꯂꯒ ꯇꯨꯝꯃꯨꯔꯣ꯫ ꯃꯤ ꯂꯥꯛꯑꯒ ꯂꯩꯅꯕ ꯐꯃꯨꯡꯒꯅꯦ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯂꯒ ꯂꯩꯕꯅꯤ꯫ ꯑꯉꯥꯡꯁꯦ ꯄꯨꯁꯤꯜꯂꯒ ꯇꯨꯝꯃꯤꯟꯅꯔꯨꯔꯣ꯫ ꯍꯣꯏ ꯕꯩꯖꯧ꯫ ꯁꯨꯔꯒ ꯄꯨꯔꯅꯤꯃꯥꯒꯗꯣ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟ ꯄꯝꯂꯒ ꯊꯪꯅꯕ ꯀꯥꯗꯨꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯏꯕꯣꯆꯧꯕꯒ ꯃꯂꯌꯥꯒꯁꯨ ꯃꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯅꯤ, ꯃꯌꯥꯏ ꯀꯥꯗ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯏꯕꯣꯆꯧꯕꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯇꯨꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯄꯤꯔꯤ꯫ ꯊꯣꯏꯕꯤ, ꯊꯣꯏꯕꯤ, ꯄꯄꯥꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ? ꯅꯣꯡꯉꯥꯜꯂꯦ, ꯍꯧꯒꯠꯂꯨꯁꯦ, ꯅꯃꯤꯠ ꯃꯆꯥꯗꯣ ꯄꯥꯡꯊꯣꯛꯑꯣ꯫ ꯃꯥꯒꯤ ꯄꯄꯥꯅ ꯍꯧꯗꯣꯛꯄꯗꯨꯗ ꯁꯅꯥꯊꯣꯏ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯁꯥꯗꯣ ꯇꯨꯝꯂꯨꯕꯒꯤ ꯍꯥꯏꯐꯦꯠ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯎꯏꯔꯤ ꯍꯪꯂꯛꯏ꯫ ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ ꯄꯄꯥ? ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯏꯕꯣꯆꯧꯕꯗ ꯅꯣꯛꯂꯛꯏ꯫ ꯀꯨꯏꯔꯦꯅꯦ ꯉꯥꯟꯕ, ꯄꯄꯥꯒꯤ ꯊꯣꯏꯕꯤꯁꯦ ꯉꯁꯤꯗꯤ ꯑꯔꯂꯤ ꯃꯣꯔꯅꯤꯡ ꯑꯣꯏꯗ꯭ꯔꯦ, ꯑꯔꯂꯤ ꯇꯨ ꯔꯥꯏꯁꯁꯨ ꯑꯣꯏꯗ꯭ꯔꯦ, ꯌꯥꯍꯧ ꯊꯦꯡꯕꯤ ꯑꯣꯏꯔꯦ꯫ ꯌꯥꯍꯧ ꯊꯦꯡꯕꯤ ꯑꯣꯏꯔꯝꯅꯤꯅ ꯍꯦꯜꯗꯤ ꯕꯦꯕꯤꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯑꯩ ꯉꯁꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯄꯄꯥ, ꯑꯗꯨꯒꯤ ꯇꯨꯝꯂꯒ ꯂꯩꯕꯅꯤ꯫ ꯃꯃꯤꯠ ꯄꯥꯡꯉꯛꯎ ꯌꯥꯗꯕ, ꯑꯗꯨꯒꯤ ꯑꯩ ꯉꯁꯤꯁꯦ ꯑꯔꯂꯤ ꯃꯣꯔꯅꯤꯡ ꯑꯣꯏꯗ꯭ꯔꯤꯅꯤ꯫ ꯈꯨꯝꯕꯗ ꯍꯩꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ꯫ ꯑꯗꯣ ꯄꯄꯥ ꯋꯥ ꯍꯥꯏꯒꯦ ꯌꯥꯕ꯭ꯔꯣ? ꯌꯥꯏꯌꯦ, ꯍꯥꯏꯌꯨ꯫ ꯄꯄꯥ ꯄꯝꯂꯒꯦ ꯂꯥꯛꯑꯣ, ꯋꯥꯁꯔꯨꯝꯗ ꯆꯪꯉꯒ ꯕ꯭ꯔꯁ ꯇꯧꯊꯣꯛꯎꯔꯁꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯇꯥꯊꯣꯛꯑꯣ, ꯃꯈꯨꯠ ꯃꯆꯥꯁꯤꯁꯨ ꯍꯥꯝꯗꯣꯛꯑꯁꯤ, ꯃꯈꯣꯡ ꯃꯆꯥꯁꯨ ꯍꯥꯝꯗꯣꯛꯑꯁꯤ, ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯁꯤ꯫ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯊꯣꯛꯑꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯂꯟꯆ ꯑꯃꯨꯛ ꯆꯥꯔꯅꯤ꯫ ꯂꯟꯆ ꯆꯥꯔꯒ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯂꯅꯤ꯫ ꯃꯔꯝꯃꯣꯛꯄꯤ ꯊꯣꯏꯕꯤꯅꯤ, ꯄꯄꯥꯅ ꯍꯥꯏꯕꯁꯨ ꯏꯟꯕꯅꯤ, ꯄꯄꯥꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤꯅꯤ꯫ ꯁꯅꯥꯊꯣꯏꯗꯣ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯄꯥꯒꯤ ꯉꯛꯁꯝꯗ ꯀꯣꯜꯂꯤ꯫ ꯄꯄꯥ, ꯑꯗꯣ ꯄꯝꯕꯤꯌꯨ꯫ ꯄꯝꯊꯣꯛꯀꯦ, ꯄꯄꯥꯅ ꯃꯆꯥ ꯊꯣꯏꯕꯤ ꯄꯝꯊꯣꯛꯀꯦ꯫ ꯏꯕꯣꯆꯧꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯂꯒ ꯋꯥꯁꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯕ꯭ꯔꯁ ꯇꯧꯍꯜꯂꯤ꯫ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯆꯥꯝꯊꯣꯛꯄꯤ, ꯃꯈꯣꯡ ꯃꯈꯨꯠꯇꯨꯁꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯇꯥꯋꯦꯜ ꯃꯆꯥ ꯑꯀꯪꯕ ꯑꯃ ꯂꯧꯔꯒ ꯀꯪꯅ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯂꯣꯏꯔꯒ ꯏꯕꯣꯆꯧꯕꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯄꯄꯥꯒꯤ ꯃꯆꯥ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯗ ꯀꯅꯥ ꯂꯥꯛꯏ ꯅꯪ ꯈꯪꯖꯔꯕ꯭ꯔꯣ? ꯈꯪꯗꯤꯌꯦ ꯄꯄꯥ, ꯀꯅꯥ ꯂꯥꯛꯏꯅꯣ? ꯑꯇꯣꯟꯅꯦ, ꯃꯥꯃꯣ ꯁꯨꯔꯅꯦ, ꯅꯦꯅꯦ ꯄꯨꯔꯅꯤꯃꯥꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯏꯅꯤꯅꯦ꯫ ꯑꯇꯣꯟ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯄꯥ? ꯅꯨꯃꯤꯗꯥꯡ ꯀꯔꯝ ꯀꯥꯟ ꯂꯥꯛꯏꯅꯣ? ꯑꯩꯅ ꯇꯨꯝꯗ꯭ꯔꯤꯉꯩꯗꯗꯤ ꯂꯥꯛꯇꯦꯅ꯫ ꯍꯣ ꯑꯗꯨꯕꯨꯔꯣ, ꯏꯆꯥ ꯊꯣꯏꯕꯤꯅ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯂꯥꯛꯏꯕ, ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯅꯤ ꯑꯇꯣꯟꯅ ꯂꯥꯛꯏꯗꯣ꯫ ꯑꯇꯣꯟ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯁꯅꯥꯊꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯃꯄꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯤ꯫ ꯄꯄꯥ, ꯂꯥꯛꯑꯣꯕꯁꯦ, ꯑꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯦꯕ, ꯑꯩ ꯑꯇꯣꯟ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯄꯄꯥ, ꯑꯩ ꯃꯥꯒ ꯁꯥꯟꯅꯅꯤꯡꯉꯤ, ꯑꯇꯣꯟꯒ ꯁꯥꯟꯅꯒꯦꯀꯣ?
ꯍꯣꯏ ꯍꯣꯏ ꯑꯇꯣꯟꯒ ꯁꯥꯟꯅꯃꯤꯟꯅꯔꯨ ꯂꯥꯛꯑꯣ ꯑꯇꯣꯟꯒꯤ ꯃꯅꯥꯛꯇꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯄꯄꯥ ꯃꯈꯥꯗ ꯀꯨꯝꯃꯁꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯁꯅꯥꯊꯣꯏꯅ ꯃꯄꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯃꯄꯥ ꯃꯆꯥꯗꯣ ꯃꯈꯥꯗ ꯀꯨꯝꯊꯃꯤꯟꯅꯔꯦ ꯄꯨꯔꯅꯤꯃꯥꯗꯣ ꯁꯅꯥꯊꯣꯏꯗ ꯌꯦꯡꯂꯒ ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯆꯥꯎꯔꯝꯂꯦꯅꯦ ꯍꯣꯏꯅꯤꯅꯦ ꯑꯩꯗꯤ ꯆꯥꯎꯔꯕꯅꯤ ꯑꯗꯣ ꯑꯇꯣꯟꯗꯤ ꯑꯇꯣꯟ ꯀꯗꯥꯏꯅꯣ ꯑꯩ ꯑꯇꯣꯟ ꯎꯅꯤꯡꯉꯤ ꯊꯣꯏꯕꯤ ꯑꯇꯣꯟꯗꯤ ꯇꯨꯝꯍꯧꯔꯤꯌꯦ ꯃꯥꯗꯤ ꯀꯗꯥꯏꯗ ꯇꯨꯝꯍꯧꯔꯤꯕ ꯃꯤ ꯑꯩꯅ ꯎꯅꯤꯡꯉꯦ ꯍꯥꯏꯔꯒ ꯀꯗꯥꯏꯗ ꯇꯨꯝꯃꯤꯟꯅꯅꯤꯅꯦ ꯑꯩ ꯍꯧꯗꯣꯛꯎꯒꯦ ꯊꯪꯅꯕ ꯀꯥꯁꯤꯗ ꯇꯨꯝꯍꯧꯕꯅꯤ ꯁꯅꯥꯊꯣꯏꯗꯣ ꯑꯇꯣꯟꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯑꯇꯣꯟꯕꯨ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯏ ꯑꯇꯣꯟ ꯍꯧꯒꯠꯂꯨꯕꯁꯦ ꯑꯩ ꯊꯣꯏꯕꯤꯅꯦ ꯅꯪꯒꯤ ꯆꯦ ꯊꯣꯏꯕꯤ ꯈꯪꯖꯔꯕ꯭ꯔꯣ ꯍꯧꯒꯠꯂꯨꯕꯁꯦ ꯁꯅꯥꯊꯣꯏꯅ ꯍꯧꯗꯣꯛꯂꯛꯄꯗꯨꯗ ꯑꯇꯣꯟꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯇꯨꯝꯂꯨꯕꯒꯤ ꯃꯁꯥꯗꯣ ꯏꯅꯝ ꯅꯝꯂꯦ ꯃꯃꯤꯠꯇꯣ ꯐꯥꯒꯂꯤ ꯁꯅꯥꯊꯣꯏꯗ ꯌꯦꯡꯂꯛꯏ ꯆꯦ ꯊꯣꯏꯕꯤ ꯑꯩꯅ ꯇꯨꯝꯂꯤꯁꯦ ꯅꯣꯏꯗ꯭ꯔꯣ ꯃꯥꯅꯦ ꯑꯩꯈꯣꯏꯗꯅꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯥꯃꯣꯒ ꯅꯤꯅꯦꯒ ꯅꯣꯏ ꯌꯨꯝ ꯑꯩꯈꯣꯏꯗ ꯇꯨꯝꯕ ꯂꯥꯛꯏꯗꯣ ꯑꯗꯣ ꯍꯧꯒꯠꯂꯨꯕꯁꯤ ꯕ꯭ꯔꯁ ꯇꯧꯔꯕ ꯆꯤꯆꯦꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯨꯁꯤ ꯆꯦ ꯊꯣꯏꯕꯤ ꯑꯩ ꯍꯧꯒꯠꯂꯒꯦ ꯑꯗꯣ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯈꯣꯏꯕꯥꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯃꯤꯟꯅꯁꯤꯀꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯈꯣꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯁꯔꯨꯝꯗ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯣ ꯂꯥꯛꯑꯣ ꯆꯦ ꯊꯣꯏꯕꯤꯅ ꯕ꯭ꯔꯁ ꯃꯆꯥ ꯑꯃ ꯄꯤꯗꯣꯏꯅꯤ ꯁꯅꯥꯊꯣꯏꯅ ꯑꯇꯣꯟꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯈꯠꯄꯤ ꯑꯗꯣ ꯆꯦ ꯕ꯭ꯔꯁ ꯃꯆꯥ ꯐꯖꯕ ꯑꯃ ꯄꯤꯌꯣ ꯄꯤꯒꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯥꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯈꯨꯠ ꯁꯝꯅꯔꯒ ꯋꯥꯁꯔꯨꯝꯗ ꯆꯦꯟꯁꯤꯟꯃꯤꯟꯅꯈ꯭ꯔꯦ ꯃꯥꯒꯤ ꯄꯄꯥꯅ ꯃꯥꯒꯤꯅꯦ ꯍꯥꯏꯗꯅ ꯂꯩꯔꯒ ꯊꯝꯂꯤꯕ ꯕ꯭ꯔꯁ ꯃꯆꯥ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯑꯒ ꯑꯇꯣꯟꯗ ꯄꯤꯔꯛꯏ ꯑꯇꯣꯟꯁꯨ ꯕ꯭ꯔꯁꯇꯨ ꯂꯧꯔꯒ ꯃꯆꯤꯟꯗꯣ ꯁꯦꯡꯗꯣꯛꯏ ꯂꯣꯏꯔꯒ ꯃꯌꯥꯏ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ ꯁꯅꯥꯊꯣꯏꯒ ꯑꯇꯣꯟꯒ ꯂꯥꯛꯃꯤꯟꯅꯕꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯏ ꯏꯁꯨ ꯊꯣꯏꯕꯤ ꯑꯇꯣꯟꯒ ꯅꯕꯥꯅꯤ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯃꯕꯣꯛꯅ ꯀꯧꯔꯛꯄꯗꯨꯗ ꯁꯅꯥꯊꯣꯏꯒ ꯑꯇꯣꯟꯒꯁꯨ ꯁꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯄꯨꯔꯅꯤꯃꯥꯅ ꯑꯣꯏꯅ ꯁꯦꯝꯂꯦ ꯁꯅꯥꯊꯣꯏꯗꯣ ꯄꯨꯔꯅꯤꯃꯥꯗ ꯌꯦꯡꯂꯒ ꯅꯤꯅꯦ ꯑꯇꯣꯟꯒ ꯈꯣꯏꯕꯥꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦꯀꯣ ꯄ꯭ꯂꯦꯠ ꯑꯃꯗ ꯄꯨꯟꯅ ꯍꯥꯞꯄꯛꯑꯣ ꯅꯤꯅꯦ ꯍꯣꯏ ꯑꯇꯣꯟꯒ ꯅꯕꯥꯅꯤꯒꯤꯁꯦ ꯄꯨꯟꯅ ꯍꯥꯞꯄꯤꯔꯛꯑꯒꯦ ꯄꯨꯔꯅꯤꯃꯥꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯁꯅꯥꯊꯣꯏꯒ ꯑꯇꯣꯟꯒꯤꯒ ꯄꯨꯟꯅ ꯍꯥꯞꯂꯒ ꯆꯥꯔꯤ ꯌꯥꯏꯃꯒ ꯃꯤꯝꯆꯥꯒꯁꯨ ꯆꯪꯂꯛꯇꯨꯅ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯤ ꯁꯨꯔꯀꯨꯃꯥꯔ ꯏꯕꯣꯆꯧꯕꯒꯤ ꯃꯄꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯌꯥꯏꯃꯒꯤꯅ ꯃꯆꯦꯅꯤ ꯏꯕꯣꯆꯧꯕꯒ ꯅꯥꯎꯕꯤꯒꯒꯤꯅ ꯃꯄꯥ ꯄꯣꯛꯃꯤꯟꯅꯕ ꯃꯅꯦꯅꯤ ꯁꯨꯔꯀꯨꯃꯥꯔꯒꯤ ꯃꯄꯥ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯁꯨꯔꯒꯤ ꯃꯄꯥꯒꯤ ꯃꯌꯥꯝꯕꯒꯅ ꯃꯈꯨꯔꯥꯒꯅ ꯁꯨꯔꯀꯨꯃꯥꯔ ꯃꯃꯥ ꯃꯆꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯁꯨꯔꯒꯤ ꯃꯃꯥꯁꯨ ꯃꯇꯝ ꯁꯥꯡꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯝꯂꯒ ꯂꯩꯈꯤꯗꯕꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯃꯥꯒꯤ ꯕꯥꯆꯧꯒ ꯃꯈꯨꯔꯥꯒꯅ ꯁꯨꯔꯀꯨꯃꯥꯔꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯃꯆꯦꯠꯇꯣ ꯅꯝꯗꯅ ꯂꯧꯍꯧꯅꯕ ꯁꯨꯔꯀꯨꯃꯥꯔꯒ ꯄꯤꯛꯂꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯒ ꯃꯤ ꯅꯦꯛꯂꯒ ꯇꯨꯃꯤꯟ ꯂꯣꯏꯁꯤꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡ ꯁꯅꯥꯍꯟꯕꯤꯗꯣ ꯁꯨꯔꯀꯨꯃꯥꯔꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯁꯨꯔ ꯀꯔꯤꯒꯤꯅꯣꯅꯦ ꯅꯣꯏꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯆꯦꯜꯂꯛꯏꯗꯨꯕꯣ ꯉꯜꯂꯤꯉꯩꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯣꯏꯕꯨ ꯑꯉꯥꯡꯁꯦ ꯄꯣꯔꯒ ꯆꯦꯜꯂꯛꯏꯕꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤ ꯍꯥꯏꯋꯥꯅꯦ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯦ ꯍꯥꯏꯔꯗꯤ ꯉꯜꯂꯤꯉꯩ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯀꯣꯛ ꯊꯣꯛꯂꯛꯄ ꯌꯥꯏꯗꯅ ꯑꯊꯦꯡꯕꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯌꯥꯒꯤ ꯃꯧꯒꯁꯦ ꯌꯥꯗꯕꯒꯤꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯀꯦ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯕꯥꯆꯧꯒ ꯀꯀꯥꯒ ꯎꯈꯤꯅꯤ ꯈꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕꯅ ꯐꯅꯤ ꯊꯦꯡꯂ ꯐꯥꯎꯕ ꯕꯥꯆꯧꯒ ꯀꯀꯥꯒꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯏꯔꯥꯡ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯊꯣꯛꯂꯛꯄ ꯌꯥꯗꯕꯅꯤ ꯊꯦꯡꯖꯤꯜꯂꯀꯥꯟꯗ ꯕꯥꯆꯧꯒ ꯀꯀꯥꯒ ꯈꯛ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯤꯉꯩ ꯇꯥꯡꯀꯛꯇꯨꯗ ꯌꯨꯝꯗ ꯊꯥꯗꯣꯛꯑꯝꯃꯒ ꯆꯦꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯤ ꯊꯥꯗꯣꯛꯑꯒ ꯇꯥꯟꯅꯍꯜꯂꯛꯄꯅꯤ ꯑꯗꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯥꯏꯆꯧꯅ ꯒꯦꯠ ꯍꯥꯡꯂꯛꯄꯅ ꯍꯥꯟꯕꯗꯒꯤ ꯃꯤ ꯐꯠꯇꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯦ ꯁꯅꯥꯍꯟꯕꯤꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯏꯃꯥꯏꯕꯦꯝꯃ ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ ꯂꯝ ꯃꯆꯦꯠ ꯈꯔꯒꯤꯗꯃꯛꯇꯕꯨ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯤꯅꯦ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯁꯦ ꯈꯪꯗꯅ ꯅꯕꯥꯏꯅꯗꯤ ꯌꯨꯝꯗꯣ ꯊꯥꯗꯣꯛꯑꯝꯃꯒ ꯁꯤꯗ ꯂꯩꯔꯔꯣꯏ ꯌꯥꯝ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯦꯗꯣ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯐꯔꯦ ꯏꯌꯥꯒꯤ ꯃꯧꯒ ꯅꯃꯥ ꯅꯆꯥ ꯅꯣꯏ ꯌꯨꯝꯅꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ ꯅꯕꯥꯏꯅ ꯐꯅꯕꯅꯦ ꯁꯤꯟꯖꯔꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯏꯌꯥꯁꯤꯗꯤ ꯍꯣꯏ ꯏꯅꯦ ꯑꯩ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯨꯔꯦ ꯁꯤꯗ ꯂꯩꯔꯒ ꯏꯕꯥꯏꯆꯧꯒ ꯏꯆꯦꯃꯒꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯒꯦ
Hoi hoi, sidane wai sang nek leiro. Iyaga imo Purnimaga leiradi nache masune khara komjarani dana. Aikoi su ahal uisilabani na nache mase yam wazarabani. Aikoi punna laiminaraga arai leita tatok tasin taunaraga hingminaba haiduni. Hoi ne bima. Ibo chobodo Surga Purnimaga do unsilei. Nakoi ni tamja waigi. Haibiu ibaijo. Sur, noi babana ba matamda aisu phane yamnadi puthokibani. Ine to na ba matamda su layingbada jangbo pesadi aina loina puthokibani. Noi babana bada moina khara puthoklabasu ine to na ba matamdadi moida lupa ma phawba haikidena. Natomda ngai basida matu sonbani. Moina tawring kha yarni sini moina khalidu. Ado phare matam kharadi yumsida puna leiminarsi. Mafamduda amuka na jangluran. Lamma chetuna kedongna doino. Thawai hinglei base pharabani. Pabunga kayagana inetonbo yamluna tawjabani. Pabungna hinglingaida inetongi saro lamjangna khaidoga thamlami hai. Awang thangbada leiriba lamse inetongini haidana patada lekhrabani. Tamchongna yumama sabinani. Senthongidi kashu khangalo. Tamchongna loi honani. Noenina nachimagi mateng khara khara pangbiu. Hoi tamchong. Malayado ibochobode yenglaga amu hairi. Tamcho yumdo sakirisi. Kaidobagi tahata sadorino. Yum masuk sauri sidi. Puna dum leiminarga loire. Saraso atona pakang pharakanda saraga loire. Matam kharadi puna dum leiminakisi. Hoi hoi hoi. Konagi wanida. Haujingmaki natida. Yumsida matam kharadi leiminarsi. Ayeng matam charakanda phajana sadoga loiredana. Purnimana tamjo ngasidagidi yumsigi thaba inkhang aina loina khonarani. Ichemaga inibemagadi potharaga dum leibiro. Purnimagi wadada malayana mo. Karigi nauna loina khonadoino. Aikhoini angamangam ba khonaminaraga loire. Yaimana hoi hoi. Ada leibudu nungaidrabanina sida puna leiminaraga tatok tasin taunaduna angamangam ba khonaminaba haibadun. Leibada nungairoidaba mafamduda leiraga karibu taunadoino. Lamma cheto lawjagisanu kaishu khallunu yasidi. Aikoi sugyam leiraga yagi mogana karigi wana lendorino. Nungaina dum leithu. Hoi mamya sida lengda leibana phagadaba male. Memjana muhairi. Fatadi kaino nachinanao napana sawariso adu fataba singduga leiminaraga kari kanaba puraktorino. Thawai mangba natana karimta kanaba phangloi. Purnima sumanglaga legan karisu khalluni mausidi. Kanadi bema chak tum thongdo uro. Changan jaragane nungaina dum leithu imausidi. Hoi ni bema ai chak thongjarurage. Purnima lao lao chak thongdo rasi. Hoi chima. Asumnani do kitchen da changmina khre. Sanatona thoibo konbiraga yam harauna hairi. Aidi nungaijai. Yaimana masunupibu nungsina yenglaga hairi. Karigino isu thoibina nungairi dubo pupuda hayune. Puyai mamoga ninega atonga aikhoida leirani hairido aidi atonga tinarani larik su paminani nungtigi su sanaminani adugi aidi nungaijai aton khoibani tinarani ko. Atona tinadoini aidi chethoibiga sanani. Sana thoibiga atongado adumuk nukmini. Yaimana isu aton je thoibiga nabani tinaroko. Sana thoido yaimada unsilaga puyai aton se aigi imana bani ko. Yaimada nunglei mane isu aton la abanina masu thoibigi mamanabi oirani. Mapugi wadada sana thoido myam harauna keke kanokli aduga ibo chobada unsilaga mhari. Papa, atonga khoibani like power again. Hoi, hobi java lorabanina like paminauro. Atonse, aina like takpige papa. Takpiu. Isadi haising binina, takpi tambi yam haibani. Chango takpiduro. Hoi papa, aton like power slow, chiche like takpige. Sanatoi na tonbo magi like papam kadada puraga changmina kre. Surga Purnimaga lakpadagi malayado kharadi komchari. Thama mo hokre makuru amadi barak RCC thonganido super power project team na saba hokre contractor pamaina su yeludri ngasigi wari tangkaksida bharti kanano karama misakno haibado wari sibu tabiriba viewer singi mafamda takchagi bharti hujimak lamdam sigi drug karbarda achobo sinjaw ma thadaraga yam chawna business sida khongdaribi misakamani aronba karbar sigi oinadi bharti gengkupu amagi leader ni Masida sunatana mahak main killer amasuni.
ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯥ ꯅꯍꯥ ꯀꯌꯥ ꯗ꯭ꯔꯒꯇ ꯂꯥꯏꯆꯨꯗꯨꯅ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯕ ꯐꯦꯃꯤꯂꯤ ꯀꯌꯥ ꯑꯃꯁꯨ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯄꯅꯤ ꯈꯪꯕꯗꯒꯤ ꯑꯔꯣꯟꯕ ꯄ꯭ꯂꯥꯟꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯍꯨꯝꯅꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯄꯥꯝꯍꯩ ꯕꯥꯔꯇꯤꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯟꯕ ꯅꯨꯄꯥꯅꯤ꯫ ꯕꯥꯔꯇꯤꯒ ꯄꯥꯝꯍꯩꯒ ꯑꯔꯣꯟꯕ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯩ ꯑꯃꯗꯤ ꯑꯔꯣꯟꯕ ꯂꯝꯆꯠ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯍꯟ ꯎꯍꯟꯗꯦ꯫ ꯕꯥꯔꯇꯤꯒꯤ ꯅꯨꯄꯥꯒ ꯄꯥꯝꯍꯩꯒ ꯇꯤꯟꯅꯕ ꯑꯃꯗꯤ ꯏꯆꯥꯟ ꯆꯥꯟꯅꯕ ꯂꯣꯏꯅꯕ ꯑꯣꯏꯅ ꯎꯍꯜꯂꯤ꯫ ꯐꯠꯇꯕ ꯃꯁꯦꯟ ꯃꯤꯌꯥꯝꯅ ꯆꯝꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯍꯩꯅ ꯁꯤꯜꯂꯤꯕ ꯕꯥꯔꯇꯤꯒꯤ ꯑꯍꯥꯟꯕ ꯃꯄꯨꯔꯣꯏꯕꯗꯣ ꯕꯥꯔꯇꯤꯒ ꯄꯥꯝꯍꯩꯒꯅ ꯑꯔꯣꯟꯕ ꯂꯝꯆꯠ ꯆꯠꯃꯤꯟꯅꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯄꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯄꯥꯝꯍꯩꯒ ꯃꯕꯥꯅꯤ ꯃꯥꯟꯅꯔꯒ ꯂꯣꯟꯅ ꯂꯣꯟꯅ ꯍꯥꯠꯄꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯇꯧꯁꯤꯜꯂꯛꯄꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯗ꯭ꯔꯒꯗ ꯂꯣꯜꯂꯒ ꯃꯤ ꯍꯥꯠꯄꯁꯤ ꯇꯧꯅꯨ, ꯑꯔꯣꯟꯕ ꯀꯔꯕꯥꯔꯁꯤ ꯇꯧꯔꯅꯨ, ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯟꯅ ꯁꯦꯟ ꯇꯥꯜꯂꯒ ꯏꯆꯝ ꯆꯝꯅ ꯍꯤꯡꯁꯤ, ꯄꯥꯝꯍꯩꯒꯁꯨ ꯂꯣꯏꯅꯒꯅꯨ ꯍꯥꯏꯔꯨꯕꯒꯤ ꯕꯥꯔꯇꯤꯒ ꯄꯥꯝꯍꯩꯒ ꯇꯥꯟꯅꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯇ ꯌꯦꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯃꯛꯅ ꯕꯥꯔꯇꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯥꯗꯣ ꯍꯥꯠꯇꯣꯛꯂꯒ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯟꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯤ꯫ ꯕꯥꯔꯇꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯇꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕꯗꯣ ꯃꯥꯒꯤ ꯀꯔꯕꯥꯔꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯈꯟꯕꯗꯒꯤ ꯄꯥꯝꯍꯩꯅ ꯁꯤꯜꯂꯒ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯚꯔꯥꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯍꯟꯕꯅꯤ꯫ ꯕꯥꯔꯇꯤꯒꯤ ꯅꯨꯄꯥꯗꯨꯁꯨ ꯄꯥꯝꯍꯩꯒ ꯕꯥꯔꯇꯤꯒ ꯀꯤꯕꯗꯒꯤ ꯚꯔꯥꯒꯤ ꯌꯨꯝꯗꯨꯗ ꯂꯩꯈꯤꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯕꯤꯛ ꯐꯤꯜ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯏ꯫ ꯅꯨꯄꯥꯗꯨꯅ ꯁꯤꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ, ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯕꯥꯔꯇꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯃꯆꯥꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯅꯕ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯕꯥꯔꯇꯤꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯁꯨꯕꯥꯁ ꯕꯥꯔꯇꯤꯕꯨ ꯃꯥꯅ ꯄꯥꯝꯅ ꯂꯧꯈꯤꯕ ꯅꯠꯇꯦ꯫ ꯁꯨꯕꯥꯁ ꯄꯥꯝꯍꯩꯒ ꯕꯥꯔꯇꯤꯒꯒꯤ ꯗ꯭ꯔꯒ ꯀꯔꯕꯥꯔꯗ ꯌꯥꯎꯕꯅꯤ꯫ ꯗ꯭ꯔꯒ ꯌꯣꯟꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯈꯜꯂꯒ ꯕꯥꯔꯇꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯊꯣꯛꯏ꯫ ꯁꯨꯕꯥꯁ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯐꯖꯩ꯫ ꯕꯥꯔꯇꯤꯅ ꯁꯨꯕꯥꯁꯄꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯊꯣꯛꯂꯕ ꯃꯇꯨꯡ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯚꯔꯥꯒꯤ ꯌꯨꯝꯗꯨꯗ ꯂꯩꯃꯤꯟꯅꯩ꯫ ꯁꯨꯕꯥꯁꯄꯨ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯍꯜꯂꯤ꯫ ꯃꯄꯥꯟꯔꯣꯝꯗꯒꯤ ꯄꯨꯔꯛꯄ ꯗ꯭ꯔꯒꯁꯤꯡꯗꯨ ꯁꯨꯕꯥꯁꯀ ꯄꯥꯁ ꯇꯧꯅꯒꯅꯤ꯫ ꯄꯥꯁ ꯇꯧꯅꯔꯕ ꯗ꯭ꯔꯒꯇꯣ ꯒꯦꯡ ꯂꯤꯗꯔꯁꯤꯡꯒꯤ ꯃꯈꯨꯠꯇ ꯑꯃꯨꯛ ꯁꯤꯟꯅꯒꯅꯤ꯫ ꯗ꯭ꯔꯒ ꯌꯣꯟꯕꯒꯤ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯄꯥꯝꯍꯩꯒ ꯕꯥꯔꯇꯤꯒꯗ ꯁꯤꯟꯅꯕ ꯁꯨꯕꯥꯁꯀꯤ ꯃꯊꯧꯅꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯥꯟꯖꯗ꯭ꯔꯕꯤ ꯅꯨꯄꯤ ꯀꯌꯥ ꯄꯥꯝꯍꯩꯅ ꯁꯔꯥꯛ ꯇꯝꯕꯤꯔꯕ ꯃꯇꯨꯡ ꯕꯥꯔꯇꯤꯒ ꯄꯥꯝꯍꯩꯒꯅ ꯗ꯭ꯔꯒ ꯀꯥꯞꯁꯤꯜꯂꯒ ꯑꯣꯚꯔꯗꯣꯁꯇ ꯊꯋꯥꯏ ꯊꯥꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯄꯥꯝꯍꯩ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯂ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕ ꯂꯦꯗꯤꯁ ꯀꯤꯂꯔ ꯑꯃꯅꯤ꯫ ꯁꯨꯕꯥꯁꯀ ꯕꯥꯔꯇꯤꯒ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯌꯥꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤꯗꯣ ꯊꯝꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯍꯩꯅ ꯁꯨꯕꯥꯁ ꯅꯕꯥꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯊꯝꯕ ꯌꯥꯔꯣꯏ, ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯁꯨꯕꯥꯁꯀ ꯅꯕꯥꯅꯤꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯧ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯥꯔꯇꯤꯒ ꯁꯨꯕꯥꯁꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯔꯣꯟꯕ ꯃꯔꯤꯗꯣ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯁꯨꯕꯥꯁꯀꯤ ꯍꯦꯛ ꯃꯥꯡꯗ ꯄꯥꯝꯍꯩꯒ ꯕꯥꯔꯇꯤꯒꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯕꯥꯁꯄꯨ ꯎꯁꯤꯠꯄꯤꯗꯦ꯫ ꯁꯨꯕꯥꯁꯁꯨ ꯄꯥꯝꯍꯩꯒ ꯕꯥꯔꯇꯤꯒ ꯀꯤꯕꯗꯒꯤ ꯋꯥ ꯑꯃꯇ ꯍꯥꯏꯔꯨꯕ ꯂꯩꯇꯦ, ꯇꯨꯃꯤꯟ ꯈꯥꯡꯂꯒ ꯑꯗꯨꯝ ꯂꯩ꯫ ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯨꯕ, ꯕꯥꯔꯇꯤꯒꯤ ꯃꯆꯥꯗꯣ ꯁꯦꯟꯅꯕ ꯁꯨꯕꯥꯁꯀꯤ ꯃꯊꯧ ꯑꯣꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯁꯨꯕꯥꯁ ꯃꯌꯨꯝꯗ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯨꯒꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯄꯥꯝꯍꯩꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥ ꯀꯤꯕꯅ ꯚꯔꯥꯒꯤ ꯌꯨꯝꯗꯨꯗ ꯕꯥꯔꯇꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯦ꯫ ꯄꯥꯝꯍꯩꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡꯒ ꯕꯥꯔꯇꯤꯒ ꯂꯣꯏꯅꯍꯜꯂꯤ, ꯑꯍꯤꯡ ꯀꯌꯥ ꯂꯩꯃꯤꯟꯅꯍꯜꯂꯤ, ꯑꯗꯨꯒ ꯕꯥꯔꯇꯤꯅ ꯅꯨꯄꯥꯁꯤꯡꯗꯨꯗꯒꯤ ꯁꯦꯟ ꯆꯕꯨꯟ ꯆꯕꯨꯟ ꯂꯧꯊꯣꯛꯏ꯫ ꯅꯨꯄꯥ ꯀꯌꯥꯗꯒꯤ ꯂꯧꯊꯣꯛꯄ ꯄꯩꯁꯥꯗꯨꯅ ꯕ꯭ꯂꯦꯛ ꯀꯔꯕꯥꯔꯗ ꯊꯥꯗꯩ꯫ ꯕ꯭ꯂꯦꯛ ꯀꯔꯕꯥꯔꯗꯒꯤ ꯀꯥꯔꯛꯄ ꯄꯩꯁꯥꯁꯤꯡꯗꯨꯅ ꯄꯥꯝꯍꯩꯅ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯅꯝꯗꯅ ꯃꯨꯜꯂꯒ ꯂꯧꯏ꯫ ꯈꯜꯂꯨꯕꯗ ꯑꯃꯝꯕ ꯐꯥꯎꯗ꯭ꯔꯥ? ꯉꯛꯇ꯭ꯔꯥ? ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯣꯛꯁꯤꯅ ꯀꯔꯝꯕ ꯃꯄꯣꯛꯄꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯆꯣꯛꯊꯕ ꯂꯩꯇꯦ, ꯍꯟꯕ ꯂꯩꯇꯦ, ꯂꯦꯞꯄꯁꯨ ꯂꯩꯇꯦ꯫ ꯊꯤꯔꯤ ꯉꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯝꯕ ꯐꯦꯃꯤꯂꯤ, ꯀꯔꯝꯕ ꯗꯥꯏꯔꯦꯛꯇꯔ, ꯀꯔꯝꯕ ꯑꯣꯐꯤꯁꯁꯤꯡ ꯑꯔꯣꯟꯕ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯃꯥꯡꯍꯟꯈꯤꯁꯤꯒꯦ, ꯃꯨꯊꯠꯈꯤꯁꯤꯒꯦ ꯍꯥꯏꯅ ꯂꯦꯞꯄ ꯂꯩꯇ ꯉꯁꯤꯁꯨ ꯊꯤꯕ ꯂꯦꯞꯇꯦ꯫ ꯅꯨꯄꯤꯁꯤꯅ ꯃꯦꯟ ꯀꯤꯂꯔꯅꯤ, ꯅꯨꯄꯥꯁꯤꯅ ꯂꯦꯗꯤꯁ ꯀꯤꯂꯔꯅꯤ꯫ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯦꯡꯒꯥꯏꯅꯕꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯉꯁꯤꯗꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯏꯕꯣꯆꯧꯕꯒꯤ ꯐꯦꯃꯤꯂꯤꯗ ꯄꯥꯟꯕ ꯍꯧꯔꯛꯀꯗꯧꯔꯦ꯫ ꯏꯕꯣꯆꯧꯕꯒꯤ ꯐꯦꯃꯤꯂꯤꯗ ꯄꯥꯟꯒꯗꯕ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯀꯟꯇ꯭ꯔꯦꯛꯇꯔ ꯄꯥꯝꯍꯩ ꯑꯃꯗꯤ ꯕꯥꯔꯇꯤꯒꯤ ꯑꯔꯣꯟꯕ ꯄ꯭ꯂꯥꯟ, ꯁꯖꯦꯁꯟ ꯑꯉꯛꯄꯅꯤ, ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫